ꯂꯩꯁꯅꯥꯒ ꯑꯕꯦꯝꯒꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯇꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ꯫ ꯑꯕꯦꯝ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯣ ꯗꯣꯂꯤꯒ ꯈꯪꯅꯩ ꯍꯥꯏ꯫ ꯗꯣꯂꯤ ꯍꯥꯏꯗꯤ ꯉꯔꯥꯡ ꯀꯦꯟꯇꯤꯟꯗ ꯑꯩꯒ ꯊꯦꯡꯖꯤꯟꯅꯕꯗꯣ ꯐꯅ ꯑꯗꯨꯝ ꯆꯥꯅꯩꯅꯦ ꯁꯛ ꯑꯅꯤꯗꯣ꯫ ꯑꯗꯣ ꯂꯩꯁꯅꯥ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ꯫ ꯌꯥꯔꯦ ꯅꯆꯤꯟ ꯊꯤꯔꯅꯨꯀꯣ, ꯅꯁꯛ ꯐꯖꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯅꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯄꯛꯇ꯭ꯔꯦ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯔꯣ? ꯑꯁ ꯍꯥꯏꯅꯤꯡꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯕꯣ, ꯂꯩꯇꯕꯩꯅꯤ ꯃꯤ꯫ ꯊꯥꯖꯕꯗꯤ ꯉꯝꯗꯦꯗ, ꯊꯥꯖꯧꯋꯣ꯫ ꯀꯩꯒꯤ ꯀꯣꯏꯗ꯭ꯔꯤꯕ? ꯅꯠꯇ꯭ꯔꯒꯅ ꯅꯁꯛ ꯐꯖꯃꯟꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ ꯇꯧꯔꯤ ꯖꯥꯠꯂꯣ? ꯍꯥꯏꯕꯨꯗꯤ ꯃꯌꯥꯝ ꯍꯩꯔꯤ, ꯑꯩꯅ ꯌꯥꯗꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯗꯤ? ꯑꯕꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯑꯃꯨꯖꯥꯎ ꯑꯃ ꯀꯣꯏꯔꯤ꯫ ꯏꯁ ꯃꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯇꯝꯗꯦꯗ, ꯃꯥꯗꯤ MBBS ꯇꯝꯂꯤ꯫ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯗꯣꯛꯇꯔꯒꯤ ꯂꯣꯏꯅꯕꯤꯒ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯀꯥꯏꯗꯩꯅꯣꯗ, ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯣꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯂꯇꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃꯥ ꯏꯆꯥ ꯊꯥꯖ ꯂꯥꯛꯏꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯕꯣꯛ ꯑꯩ ꯆꯪꯂꯔꯣꯏꯒꯦ꯫ ꯑꯗꯣ ꯃꯕꯣꯛ ꯂꯩꯁꯅꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯃꯊꯪ ꯊꯥꯒꯤꯅꯦ ꯇꯥꯡ 15ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯃꯣꯏꯒꯤꯁꯨ ꯁꯨꯇꯤ ꯂꯩ ꯃꯥꯜꯂꯤ꯫ ꯊꯥꯖ ꯍꯔꯥꯎꯅ ꯃꯕꯣꯛ ꯇꯥꯡ 15ꯗꯤ ꯀꯨꯏꯗ꯭ꯔꯦꯀꯣ? ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯕꯣꯛ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯍꯩꯃꯥ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯃꯕꯣꯛ, ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯑꯃꯗꯤ ꯌꯨꯝ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤꯌꯦ꯫ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯇꯥ ꯊꯥꯖꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯇꯥꯁꯨ ꯊꯥꯖꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯂꯩꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯁꯩꯒ ꯉꯪꯂꯒ ꯆꯪꯉꯛꯏ꯫ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯉꯛꯅ ꯀꯅꯥꯅꯣ ꯑꯁꯤꯅ? ꯑꯁꯤ ꯀꯟꯅ ꯆꯪꯉꯛꯏ꯫ ꯗꯥ ꯔꯥꯀꯦꯁ ꯅꯠꯇ꯭ꯔꯣ? ꯔꯥꯀꯦꯁꯁꯨ ꯊꯥꯖꯗ ꯌꯦꯡꯉꯛꯏ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯂꯩꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ꯫ ꯑꯗꯣ ꯗꯥ ꯔꯥꯀꯦꯁ ꯀꯩ ꯂꯩꯔꯒꯦ? ꯏꯗꯣꯝꯆꯥꯗꯣ ꯒꯥꯔꯤꯅ ꯊꯦꯡꯉꯝꯃꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏ꯫ ꯊꯥꯖ ꯄꯥꯈꯠꯅ ꯏꯃꯥꯕꯣ, ꯗꯥ ꯔꯥꯀꯦꯁ ꯏꯃꯥꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯈꯔ ꯁꯣꯛꯑꯦ, ꯂꯣꯏꯁꯤꯜꯂꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯗꯥ ꯔꯥꯀꯦꯁ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯣ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ꯫ ꯊꯥꯖ ꯃꯄꯤ ꯃꯔꯣꯜ ꯑꯃ ꯁꯤꯟꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯗꯥ ꯔꯥꯀꯦꯁ ꯌꯥꯔꯅꯤ ꯆꯠꯂꯁꯤ꯫ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯔꯥꯀꯦꯁꯀ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ꯫ ꯗ ꯁꯅꯥꯔꯦ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯅꯦꯅꯦ ꯑꯩ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ? ꯌꯥꯔꯅꯤ, ꯅꯦꯅꯦ ꯑꯗꯨꯝ ꯇꯧꯔꯒꯦ, ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯄꯥꯖꯔꯨꯔꯣ꯫ ꯂꯥꯏꯔꯤꯛꯇꯤ ꯆꯥꯛ ꯇꯣꯜꯂꯒ ꯑꯣꯏꯅ ꯄꯥꯔꯒꯦ꯫ ꯑꯗꯣ ꯅꯦꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯜꯗꯤ? ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯅꯤꯅ ꯍꯥꯏꯔꯝꯕꯅꯤꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯦ꯫ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧꯁꯤꯜꯂꯨ, ꯅꯪ ꯃꯃꯣ ꯂꯥꯛꯂꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯂꯅꯤ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯂꯩꯁꯅꯥꯁꯨ ꯄꯣꯏꯔꯩꯗ ꯐꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤ ꯐꯣꯜ ꯑꯗꯨ ꯆꯠꯂꯝꯗꯦ꯫ ꯂꯩꯁꯅꯥ ꯃꯅꯦ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯅꯦꯅꯦ ꯆꯠꯇꯤꯌꯦ꯫ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ꯫ ꯑꯁ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯣꯏꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗ ꯔꯥꯀꯦꯁꯀ ꯊꯥꯖꯒꯁꯨ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗ ꯍꯪꯗꯨꯅ ꯆꯪꯉꯛꯄꯅ ꯊꯕꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯊꯕꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ! ꯊꯕꯥ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯊꯥꯖ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯊꯥꯖ ꯀꯞꯇꯨꯅ ꯗꯥ ꯔꯥꯀꯦꯁꯀ ꯂꯥꯛꯄꯅꯤ, ꯏꯃꯥ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ,
ꯊꯥꯖ ꯃꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯊꯥꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯔꯥꯀꯦꯁ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯊꯥꯖ ꯉꯁꯤꯗꯤ ꯏꯗꯣꯝꯆꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏꯗ ꯔꯥꯀꯦꯁ꯫ ꯔꯥꯀꯦꯁꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯒ ꯃꯃꯥ ꯃꯆꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯏꯃꯥ ꯀꯅꯥꯅ ꯀꯃꯥꯏ ꯇꯧꯔꯒ ꯊꯣꯝꯖꯤꯜꯂꯤꯅꯣ? ꯒ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯃꯥ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯂꯩꯔꯛꯑꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯕꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯊꯥꯖꯗ ꯌꯦꯡꯂꯤ꯫ ꯊꯥꯖ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪꯅꯔꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯤꯁꯦ? ꯊꯥꯖꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯃꯤ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯅꯨꯄꯥ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯥꯏꯌꯦ꯫ ꯊꯥꯖ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯁꯞꯇ꯭ꯔꯗꯨ ꯇꯧꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯗ ꯒꯥꯔꯤꯅ ꯊꯣꯝꯂꯤꯁꯦ ꯅꯪꯅꯔꯥ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯇꯞꯅ ꯃꯥꯅꯦ꯫ ꯊꯥꯖ ꯁꯥꯎꯅ ꯅꯣꯏ ꯏꯝꯐꯥꯜ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯦꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯎꯗꯕꯗꯣ ꯇꯧꯅꯨꯅꯦ꯫ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯨꯗ ꯃꯤꯅ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯝꯃꯕꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯊꯥꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯕꯨꯡꯉꯣꯁꯤꯅ ꯁꯣꯏꯕ ꯅꯠꯇꯦꯅꯦ, ꯏꯃꯥꯅ ꯁꯣꯏꯕꯅꯤ꯫ ꯏꯃꯥꯅ ꯏꯕꯨꯡꯉꯣꯁꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯅꯦ ꯆꯦꯟꯁꯤꯜꯂꯨꯕꯅꯤ꯫ ꯊꯥꯖ ꯅꯨꯄꯥꯗꯨꯗ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯥ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯏ꯫ ꯗꯗꯥ ꯁꯥꯎꯅꯨꯀꯣ꯫ ꯅꯨꯄꯥꯗꯣ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯁꯥꯎꯗꯦꯗ꯫ ꯊꯥꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨꯀꯣ ꯅꯆꯜꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ꯫ ꯏꯃꯥ ꯁꯥꯎꯗꯤꯌꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯄꯣꯏꯔꯩ ꯀꯧꯏ ꯏꯃꯥ꯫ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯗ꯫ ꯅꯪꯁꯨꯅꯦ ꯊꯦꯡꯂꯅꯤ ꯍꯟꯅꯕ ꯇꯧꯔꯣ꯫ ꯌꯨꯝꯗ ꯑꯍꯟꯁꯤꯡꯅꯅꯦ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯣꯏꯔꯩ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯊꯥꯖꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯄꯣꯏꯔꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯥꯕꯥꯅ ꯏꯕꯦꯝꯃ ꯁꯦ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯁꯧꯔꯣ ꯏꯃꯥꯡ ꯍꯦꯛꯇ ꯐꯝꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯖꯅ ꯃꯃꯥꯕꯨ ꯁꯧꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯐꯥꯎ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯃꯤ ꯃꯁꯤꯕꯣ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯉꯥꯡꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯦꯅꯦ ꯇꯥꯇꯣ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯇ꯭ꯔꯤꯅꯦ꯫ ꯑꯁ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯇꯦ꯫ ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯎꯪꯂꯒ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯆꯪꯉꯛꯏ꯫ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯏꯁꯩ ꯁꯛꯁꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ? ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯀꯩꯗꯧꯕ? ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯂꯨꯔꯤꯕ꯫ ꯁꯅꯥꯔꯩ ꯄꯥꯈꯠꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯌꯥꯝ ꯊꯤꯅꯗꯤ ꯁꯣꯛꯇꯦꯗ꯫ ꯅꯃꯤꯠ ꯅꯅꯥꯗꯣ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯤꯌꯦ ꯒꯥꯔꯤ ꯊꯧꯕꯗ꯫ ꯆꯪꯉꯣ ꯆꯠꯂꯣ ꯅꯄꯥ ꯂꯥꯛꯑꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯂꯨꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅ? ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗꯤꯌꯦꯅꯤꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫
ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯕꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯀꯩ ꯈꯨꯐꯖꯅꯣ! ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯔꯪ ꯂꯥꯡꯂꯤꯕꯁꯤꯅ? ꯑꯁꯤ ꯈꯟꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯄꯣꯏꯔꯩ ꯊꯣꯡꯖꯤꯟꯗ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯣꯏꯔꯩ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ, ꯀꯩꯝ ꯇꯧꯗꯦꯅ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯂꯣꯠꯂꯅꯨ ꯀꯩꯁꯨ꯫ ꯑꯁꯦꯡꯕꯅꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯕꯦꯝ꯫ ꯑꯗꯨꯒ ꯀꯩꯒꯤ ꯍꯔꯥꯎꯔꯤꯕ? ꯏꯁ, ꯍꯔꯥꯎꯕꯁꯦ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯏ, ꯑꯗꯣ ꯇꯥꯇꯣꯟꯅ ꯍꯔꯥꯎꯔꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ꯫ ꯑꯕꯦꯝ, ꯉꯁꯤꯗꯤ ꯇꯥꯇꯣꯟꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯤ꯫ ꯂꯩꯁꯅꯥ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯒ ꯇꯥꯇꯣꯟꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣই ꯃꯌꯥꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯅꯝ ꯑꯣꯏꯔꯝꯃꯕ? ꯈꯪꯍꯧꯗꯦ ꯄꯣꯏꯔꯩ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯀꯛꯍꯜꯂꯤ꯫ ꯂꯩꯁꯅꯥ ꯅꯥꯔꯗꯨꯅ, ꯑꯌꯣ, ꯅꯥꯌꯦꯡ ꯆꯥꯕꯣ, ꯃꯤꯒꯤ ꯃꯀꯣꯛꯁꯤꯗ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯥꯜꯂꯤ꯫ ꯄꯣꯏꯔꯩ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯈꯨꯅꯨꯡꯁꯤꯗꯣ ꯅꯠꯇꯤꯌꯦ꯫ ꯂꯩꯁꯅꯥ ꯉꯛꯅ, ꯑꯗꯨꯗꯤ ꯀꯔꯝꯕ ꯈꯨꯅꯨꯡꯁꯤꯅꯣ? ꯄꯥꯈꯪ ꯑꯃꯅꯅꯦ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯕ? ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯇꯥꯇꯣꯟꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯈꯪꯗꯦ, ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯂꯩꯁꯅꯥ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯑꯗꯣ ꯇꯥꯇꯣꯟ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯈꯪꯗꯦ꯫ ꯂꯝꯗꯤ? ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯅꯄꯥ ꯇꯧꯔꯣ꯫ ꯀꯩꯅꯣ ꯅꯄꯥ ꯇꯧꯔꯣꯕꯣ? ꯂꯝꯁꯨ ꯈꯪꯗꯕ, ꯃꯤꯡꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯔꯨꯗꯣꯏꯅꯣ? ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ, ꯆꯨꯝꯃꯤꯅꯦ ꯕꯦꯝ ꯅꯪ ꯍꯥꯏꯗꯣ꯫ ꯇꯥꯇꯣꯟ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯉꯟꯇꯥ ꯆꯠꯂꯒꯦ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝꯒ ꯂꯣꯏꯅ ꯃꯤꯡꯗꯨꯒꯅꯦ ꯈꯪꯗꯣꯛꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯣꯏꯆꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯑꯁ, ꯒꯦꯝꯕꯨ ꯁꯥꯟꯅꯔꯗꯤ ꯌꯦꯜꯂꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ? ꯁꯣꯝꯗꯒꯤ ꯕꯣꯏꯆꯥꯅ, ꯄꯣꯏꯔꯩꯒ ꯀꯣꯂꯦꯖ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯖꯦꯞꯇꯣ ꯄꯣꯏꯔꯩꯍꯣꯏꯗ ꯂꯩ ꯍꯥꯏ꯫ ꯕꯣꯏꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯕ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯆꯨꯡꯂꯞ ꯇꯧꯏ꯫ ꯕꯣꯏꯆꯥꯁꯨ ꯊꯣꯏꯍꯦꯟꯕꯅ ꯀꯦꯝ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯚꯥꯏ, ꯅꯪꯁꯦ ꯄꯣꯏꯔꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯀꯣ? ꯊꯣꯏꯍꯦꯟꯕ ꯊꯧꯁꯥꯗꯅ, ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ, ꯍꯥꯟꯅꯒꯤ ꯊꯣꯏꯍꯦꯟꯕꯗꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯣ ꯚꯥꯏ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ꯫ ꯅꯪ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯒꯤ ꯖꯦꯞꯇꯨꯕꯣ? ꯅꯪꯁꯨ ꯉꯥꯎꯔꯛꯀꯅꯨ, ꯄꯣꯏꯔꯩꯅ ꯇꯥꯔꯒꯅꯦ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯚꯥꯏ, ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯅꯥꯝꯇꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯂꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ? ꯊꯣꯏꯍꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯚꯥꯏ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯂꯩꯁꯅꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯃꯥꯕꯨꯗ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯃꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯤꯕ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯂꯩꯁꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯔꯕꯥꯁꯁꯨ ꯈꯪꯂꯤ ꯃꯥꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯖꯦꯞꯅꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯣ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯄꯣꯏꯔꯩꯗꯤ ꯀꯟꯅ ꯃꯪꯂꯤꯉꯩ ꯂꯩꯁꯅꯥ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯥꯒꯤ ꯇꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯂꯩꯁꯅꯥ ꯆꯪꯁꯤꯟꯗꯨꯅ, ꯇꯥꯇꯣꯟ, ꯇꯥꯇꯣꯟ, ꯇꯥꯇꯣꯟ! ꯄꯣꯏꯔꯩ ꯃꯃꯤꯠꯇꯣ ꯄꯥꯡꯅꯤꯡꯕꯣꯏ ꯄꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯕꯦꯝ? ꯊꯦꯡꯂꯦ, ꯍꯧꯒꯠꯂꯣ꯫ ꯑꯁ, ꯌꯥꯝ ꯉꯜꯂꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫
ꯇꯥꯇꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯅꯤꯅ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯁꯄꯤꯇꯥꯜ ꯄꯜꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯃꯃꯤꯠꯀꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯧꯋꯦ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯕꯦꯝ? 9:30 ꯇꯥꯔꯦ꯫ ꯊꯦꯡꯉꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯅ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯡꯕꯒ ꯖꯦꯝꯁꯀꯗꯣ ꯑꯌꯨꯛꯇꯒꯤ ꯂꯥꯏꯕꯨꯡ ꯐꯝꯗꯨꯅ ꯋꯥꯊꯤ ꯁꯨꯔꯝꯃꯤ꯫ ꯖꯀꯨꯅ ꯌꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯌꯨ ꯒ꯭ꯂꯥꯁꯇꯣ ꯍꯩꯗꯨꯅ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯝꯁ ꯀꯦꯡꯕꯗ ꯌꯦꯡꯗꯨꯅ, "ꯏꯇꯥꯎ, ꯊꯥꯖꯒꯤ ꯃꯃꯥꯗꯣ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅꯤꯅꯦ?" ꯑꯩꯁꯨ ꯇꯥꯔꯦ꯫ ꯑꯩꯁꯨ ꯃꯃꯥꯗꯣ ꯁꯤꯕ ꯉꯥꯏꯔꯤꯅꯤ꯫ ꯃꯃꯥꯗꯣ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯖꯀꯨꯅ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯃꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯂꯁꯤꯔꯣ?" ꯖꯦꯝꯁꯅ ꯑꯃꯨꯛ, "ꯍꯥꯏꯒꯨꯝꯕꯗꯅ ꯍꯥꯠꯂꯁꯤ, ꯏꯇꯥꯎꯒꯤ ꯂꯝꯕꯤꯗ ꯌꯦꯠꯇꯅꯕ." ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫